Chahida COVID na Nongmada Meeoi 5,000 gi Changda Shire. Mathang Chahida Meeoi Lakh dagi kun Faoba Shiraba yana lay. Chahida COVID na Nongmada Meeoi 5,000 gi Changda Shire. Mathang Chahida Meeoi Lakh dagi kun Faoba Shiraba yana lay. Chahida yamna cheksinba COVID-0 policy loisinkiba matung tarakpada. Numit kunigi matam asigi manungda Meeoi million Shaniga yang khairom henbadi COVID-19 nari haina official report amana phongdok lay. Haukiba chahi ahumgi matam asida Chahida yamna cheksinba COVID-0 policy sathaduna pandemic asi control tawduna lakhibane. Government tage leak oirakraba documents sing social media da circulate tawrakiba sige warol radio free asiana palladuna haikibada Chahida December amadagi kun phaubugi matam asige manungda Meeoi million chaniga nifuni pande COVID-19 infected oire. Radio free Asia gi warol matungin na government ki official sing na December kun phauba release tawrakiba COVID case ki data asida yumpham oiraga wafam adu phongdok bane. Laibak pokpa numita Meeoi million COVID-19 na sire. Hauji COVID-19 hengalakpa asi maruway na highly infectious oiraba BF.7 variant asine. Hairiba variant makhalasi nation asida yamna chawna akiba pidibane. Haujik masing yamlaba Meeoi kaya amade vaccinate tawbaga loinana hospital da COVID patient na pik than na laide. South China gi Morning Post BF7 asi khwaidagi transmissible oiba variant makhalama ne. China da COVID na sibagi masing asi Nongmada 5,000 yaure amade Mathang Chahida de Meeoi Lakh dagi Lakh kun phauba siraba yai haina panare marakasida British ta based tawba health data farm ge air finity na de China gi infection asi Nongmada Meeoi million amagi mathakta hele aduga sibagi sangsu 5,000 gi mathakta hele haire. COVID ki section thawrang lokhatpo oina health minister na lusingduna mock drill pangthokre. China, Japan, Korea na chingba tongan-tongan ba laibak singda COVID-19 gi positive case hengalakpaga loinana misi mina yawrakpa asidagi India da su amukan na laisa da sina miyamda amukan na awaba pirakpa mayok na ba section thawrang lokhatpo oina India pumbada COVID-19 gi mock drill pangthokre. Manipur da su Jenims Hospital da health minister Dr. Sapam Ranjan na lusingduna mock drill test pangthokre. Thawramadu da additional chief secretary health Bunglungmang RIMS ki director Professor L. Deven, Medical Superintendent Professor L. Lokendro yauna Dr. Kayana saruk yakhe. Health Minister Dr. Sapam Ranjan na phongdokibada COVID thengnana ba Jenims amadi Thoubal District Hospital da lairiba infrastructure gi phibam yangsinkhre. Ngasi yangsinkibaduga mari leinana Health Minister Dr. Sapam Ranjan na hai malem gi oina COVID-19 gi anoba variant ase mai pakna thengnaba ngamnaba India pumbagi oina paikhalagliba sem saba si Manipur gi oina su mapung phana sem saba loire. Masigidamak mathau taba manpower infrastructure sing hana laikidaba sing adu ningthina amuk yengsinbaga loinana mathau tawba yanaba mapung phana sem saduna thamle. Chief Minister N. Biren yauna meeting pangthokduna COVID thengnana ba paikhatliba anoba khongthang sing asigi report sing Union Home Minister dasu tharagani haikhe. Manipur da COVID ki anoba variant laklabasu kiningai oide miyam mi paibigano Sasi Kumar Mangang Manipur da COVID ki anoba variant laklabasu mapot machai marang kaina leire kiningai oide miyam mi paibigano haina Directorate of Health Services ki Director Dr. K.S. Sasi Kumar Mangang na phongdorok le. Ngasi Directorate of Health Services ki office da pangthokiba pawgi mifam amada Dr. Sasi Kumar na hai malem gi mafam mayambada COVID laichat hantharure adubu haukiba tha anirom asida laiwa kharada COVID laichat hengalakle. Haujik thengnariba COVID variant ase BF.7 kauba variant ne. Variant ase anoba dinatte mamang sahida thengnakraba variant ne. Bharat tasu June tha da ihan hana thengnakiba laikre. Manipur da di variant ase amata thengnadre. Haujik phawbada Manipur da variant nipan thengnakre adubu ka hena kanba variant kanba mata oikhidai mamangda khangawduna COVID lakhiba matamda malem pumba awaba thengnakhe Bharat tasu thengnakhe Manipur da thengnakhiba matamda ka hena awaba mayoknakhe madudagi COVID ka mari leinana mock drill pangthoktuna makhata na kari phibam da leiribage kari walli amadi matik chana leinaba Bharat pumbagi oina ngasi mock drill exercise pangthokhe. Manipur da su district taraga tarukta drill asi pangthokhe. Haujik phawbada yamna chawba nataba problem macha khara thengnai. Hanbo in oxygen gi phibam karam tawri haiba yangsinkhe. Hanadi oxygen asi atopada gi lauraga sisinaramba nei. Haujingna district ki oina sungba ngamnaba mawongda leire.
Manipurgi oina oxygen matik sana leire oxygen plan ama ani mathau tawduna leirammi adubu COVID laisat laklabasu oxygen gi awat pa leiraroi kiningai oidre ICU bed asi mamangda yamna khudong chadaba oikhe maram aduna ICU bed chamaga nifunipan oxygen bed na chamnga hena leire oxygen bed watkani haibagi kiningai oide district khuding makta lainga ki ambulance marfu draga nithoi leire private oina su matik chana ambulance sing leire haujiki oina ambulance ki oina su kiningai oidre haikhe mahakna hai test tawbada thengnaba khudong chadaba kaya adu handakti leiraroi district ayambada RT-PCR leire TrueNet machine su private amati lainga ki oina marang kaina leire athubada result phangba RAT test kit lakh amaga lising yangkhai gi mathakta stock ta leire mapot masai watana leibana COVID SARS ama laklabasu kiningai oide laksin bangam lagani haibagi thajaba lei Manipur da first dose chada hompuga humdoi rom kap khre ani suba dose na chada yangkhai ga humdoi rom kap le amade ahum suba booster dose tana chada kunthra rom tama kap le Bharat pumbagi oina COVID vaccine marang kaiba oidre vaccine asi thuna sabasu yadaba matam kuina thambasu yadaba makhalgi hidak oi maram aduna Manipur gi mathau taba vaccine sing center da thabirangna bahai khre haujik phawbagi oina Bharat lainga ki rule da international traveler chada ani test tawgadabani haire adubu Manipur da de international traveler Nongmada yangkhai phana lakte laktrabadi Bharat sarkar na piba test tawnaba rule asi chanaba yade adubu yangkhai dagi hena laklabasu niyam asi pangthokane karigumba Manipur da laklaga naraklabade rims ta amade jenims ta phamung ani ani khaktuna thamle phibam lusilaklabade hana laikhiba COVID hospital amuk hongdokane haujik angangi hospital oina sizinare COVID ki chana kanglon mask uppa lamna leibagi rule adumak leire adubu COVID ki phibam pharakpadagi khara komthorokhibane Manipur na no ba COVID laina na landaraklabasu mayok na bangamgane miyam kibiganu haina appeal tawkhe special status pinaba PM da taksilagane kokome phurup singi marakta constitutional gi right Changda na phanganba made state asibu special status pibinaba India gi prime minister made home minister da taksin bachalagani haina coordinating committee of Manipur integrity kokome gi anauba khallaba coordinator Jitendra Ningomba na phongdokhre maitai bu ST list ta chalhalu haiduna yantar mantar da khongjang changchen khre maitai mitai phurupu schedule tribe ki list ta chalhanduna constitution ki oiba ngaklo phanghalu haiba demand tawduna World Meeoi Council WMC gi masing yamlaba thaumi singna ngahan Delhi gi yantar mantra da wakat mifam sathakre aroi bada tabiri bapum namak pu thagachare